ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯃꯔꯤꯅꯤ ꯁꯨꯕꯁꯨ ꯅꯨꯃꯤꯠꯅꯤ ꯑꯗꯨꯁꯨ ꯑꯩ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯅꯝꯕꯣꯜꯗꯒꯤ ꯁꯥꯏꯠꯇ ꯊꯣꯡꯗꯣ ꯈ꯭ꯋꯥꯏ ꯂꯩꯀꯥꯏꯒ ꯊꯪꯅꯕꯗꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯈꯛ ꯁꯖꯤꯛ ꯐꯥꯜꯂꯒ ꯋꯥꯅ ꯀꯥꯔꯛꯄ ꯑꯃ ꯂꯩꯀꯣ ꯁꯖꯤꯛ ꯐꯥꯜꯂꯒ ꯂꯥꯛꯄ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯁꯤꯗ ꯂꯥꯛꯀꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯑꯉꯝꯕ ꯃꯌꯥꯝꯗ ꯈꯤꯇ ꯄꯤꯔꯝꯒꯦ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯋꯥꯅ ꯁꯖꯤꯛ ꯐꯥꯜꯂꯒ ꯀꯥꯔꯦꯀꯣ ꯁꯤꯗ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯍꯥꯞꯄꯝꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯈꯛ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯋꯥꯅ ꯐꯥꯜꯂꯀꯥꯟꯗ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇꯪ ꯍꯥꯞꯄꯝꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯗ ꯂꯥꯛꯏꯕ ꯌꯥꯝ ꯍꯣꯏ ꯏꯌꯥꯝꯕ ꯁꯣꯝꯗ ꯁꯥꯏꯗ ꯇꯧꯕꯤꯔꯛꯎꯕ ꯋꯥ ꯑꯃ ꯃꯤꯅꯤꯠ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ ꯅꯠꯇꯦ ꯍꯥꯠꯂꯣ ꯑꯦ ꯀꯩꯗꯧꯕꯩ ꯍꯥꯠꯇꯣꯏꯅꯣ ꯑꯩ ꯀꯩꯅꯣ ꯇꯧꯕꯅꯦ ꯏꯌꯥꯝꯕꯅ ꯌꯥꯝ ꯋꯥꯅ ꯁꯖꯤꯛ ꯐꯥꯜꯂ ꯂꯥꯛꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯖꯒꯦ ꯆꯪꯉꯛꯏꯅꯦ ꯁꯤꯁꯤꯅ ꯆꯥ ꯊꯛꯄꯤꯌꯨꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯏꯌꯥꯝꯕ ꯀꯩ ꯂꯝꯗꯩꯅꯣ ꯑꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯣ ꯌꯥꯝ ꯋꯥꯅ ꯏꯜꯂꯛꯄꯗ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯑꯩ ꯈꯥꯝꯖꯔꯤꯅꯤꯀꯣ ꯑꯣ ꯍꯣꯏ ꯌꯥꯝ ꯋꯥꯅ ꯀꯣ ꯑꯩꯈꯣꯏ ꯐꯥꯜꯂꯒ ꯀꯥꯔꯛꯄꯅꯤ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯅꯥ ꯂꯩꯕꯤꯌꯨ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯁꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯃꯄꯥꯜ ꯁꯥꯏꯠꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅ ꯑꯣꯜꯂꯀꯥꯟꯗ ꯁꯦꯜ ꯋꯥꯅ ꯇꯥꯟꯖꯔꯤꯕ ꯑꯣꯛꯇꯣ ꯔꯤꯛꯁꯣ ꯊꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒ ꯃꯤ ꯇꯣꯡꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯅ ꯑꯣꯠꯂꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯄꯥꯡꯒꯜꯅ ꯆꯤꯡꯉꯤꯕ ꯄꯣꯠ ꯍꯥꯞꯆꯔꯤꯕ ꯄꯣꯠ ꯍꯥꯞꯄ ꯀꯥꯟꯗ ꯊꯧꯔꯤꯕ ꯆꯤꯡꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯑꯉꯝꯕ ꯈꯤꯇꯪ ꯄꯥꯡꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯔꯥꯛꯄ ꯇꯔꯦꯠ ꯅꯤꯄꯥꯜꯗ ꯑꯩ ꯇꯔꯥꯃꯨꯛ ꯑꯣꯏꯔꯁꯨ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯌꯥꯝꯁꯨ ꯌꯥꯝꯗꯁꯨ ꯈꯤꯇꯪ ꯄꯤꯒꯦ ꯅꯥꯒꯥꯃꯄꯥꯜ ꯁꯥꯏꯠꯅꯤ ꯃꯣꯔꯅꯤꯡ ꯃꯇꯝꯅꯤꯅ ꯃꯤꯁꯦ ꯀꯌꯥ ꯎꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯣꯡꯕ ꯊꯧꯕ ꯑꯣꯛꯇꯣ ꯔꯤꯛꯁꯣ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯎꯗꯕꯤꯗ ꯃꯥꯜ ꯍꯥꯞꯄꯀꯥꯟꯗ ꯄꯥꯡꯒꯜꯅ ꯆꯤꯡꯕꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯊꯧꯕꯕꯨ ꯑꯣꯏꯔꯣ ꯑꯩꯅ ꯑꯉꯝꯕ ꯃꯣꯏ ꯆꯥ ꯊꯛꯅꯕ ꯈꯤꯇ ꯄꯤꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯁꯤꯗ ꯀꯝꯃꯨꯅꯤꯒꯤ ꯑꯣꯏꯕ ꯀꯔꯤꯝ ꯂꯩꯖꯗꯦ ꯃꯩꯇꯩꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯣꯏꯔో ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯔꯣ ꯑꯩꯉꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯆꯞ ꯃꯥꯟꯅ ꯊꯝꯒꯗꯧꯅꯤ ꯑꯗꯣ ꯑꯩꯈꯣই ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯀꯌꯥ ꯎꯗꯦꯀꯣ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯑꯗꯣ ꯌꯥꯝꯃꯁꯨ ꯌꯥꯝꯗꯁꯨ ꯑꯉꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯒꯦ ꯆꯥꯗꯝꯗꯤ ꯏꯟꯈ꯭ꯔꯦ ꯑꯗꯣ ꯇꯥꯏꯃꯤꯡ ꯆꯥꯗ꯭ꯔꯦ ꯑꯗꯒꯤ ꯃꯣꯔꯅꯤꯡꯒꯤ ꯇꯥꯏꯃꯤꯡꯁꯨ ꯈꯔꯁꯨ ꯑꯣꯏꯕ ꯑꯗꯨꯅ ꯃꯤꯁꯦ ꯂꯥꯛꯇꯦ ꯁꯣꯝꯗ ꯅꯨꯄꯤ ꯂꯩꯕ ꯎꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯂꯒ ꯄꯤꯔꯒꯦ ꯃꯁꯦ ꯂꯥꯛꯄ ꯉꯥꯏꯔꯔꯣꯏ ꯁꯤꯗ ꯑꯃꯈꯛ ꯂꯩꯔꯦꯀꯣ ꯆꯥ ꯊꯛꯅꯅꯤꯀꯣ ꯑꯩꯅ ꯂꯥꯛꯑꯒ ꯏꯜꯂꯛꯄꯗ ꯇꯧꯒꯗꯧꯅꯤ ꯁꯤꯗ ꯄꯣꯠ ꯄꯨꯔꯛꯄꯁꯤꯗꯁꯨ ꯄꯤꯔꯒꯦ ꯄꯥꯡꯒꯜꯅ ओ एक मिनट रुक जाओ इधर आओ जाओ 1 मिनट अꯉꯝꯕ ꯈꯤꯇꯪ ꯄꯤꯒꯦ ꯇꯧꯅꯤꯀꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯣꯡꯅ ꯑꯣꯠꯇ꯭ꯔꯁꯨ ꯃꯥꯏ ꯄꯥꯡꯒꯜꯅ ꯄꯣꯠꯁꯦ ꯄꯨꯔꯒ ꯁꯤꯅꯩꯅꯦꯕ ꯁꯤ ꯀꯥꯏ ꯊꯥꯗꯣꯏꯅꯣ ꯃꯤꯒꯤ ꯍꯣꯜꯂꯤꯔꯣ ꯃꯤꯒꯤ ꯍꯣꯜꯂꯤꯔ ꯏꯁꯥꯒꯤꯔꯕ ꯃꯤꯒꯤꯅ ꯁꯤ ꯄꯥꯔꯀꯤꯡꯗ ꯌꯧꯔꯦ ꯑꯣ ꯑꯗꯨꯅ ꯂꯨꯄꯥ ꯀꯌꯥ ꯐꯪꯉꯤꯅꯣ ꯑꯣ ꯑꯗꯣ ꯑꯩꯅ ꯑꯉꯝꯕ ꯄꯤꯒꯦꯀꯣ ꯁꯤꯅ ꯁꯦ ꯆꯥ ꯊꯧꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯣ ꯌꯥꯏ ꯑꯩꯅ ꯑꯉꯝꯕ ꯄꯤꯕꯅꯤꯀꯣ ꯃꯇꯦꯡ ꯄꯥꯡꯕꯅꯤ sida lꯩꯕ ꯕꯕꯥꯁꯤꯒꯤ ꯃꯥꯜꯂꯤꯀꯣ ꯑꯣ ꯕꯕꯥ ꯁꯤ ꯕꯕꯥꯒꯤꯔꯣ ꯁꯤ ꯄꯣꯠꯁꯦ ꯀꯅꯥꯒꯤꯅꯣ ꯕꯕꯥꯒꯤ ꯅꯠꯇꯕ ꯃꯄꯨꯗꯨ ꯀꯅꯥꯅꯣꯕ
โอ้นั่นดิไอ้ไหนที่บ้านเท่าไรนะฮะปะนั่นดิโอเคสมน้ำสดเลยayo masih dia ai na thira pi ra bani ko ai jo ngoi la ko wa re ngai ba ai noi na arak ba ai thira ka pi ra ke atek je yam de wa sa ko ni अरे दोस्त किसका है ये किसका सामान है नहीं कौन चला के आया है कनारा थोड़ा कौन है बा बाकी तो उन्हें खंग दे ऐसे ऐसे हिंदी गांग तो की को तो कुछ ले मिना मोई जो मैं तुरंत गांग के nếu như mà tầm chỉ đông chiên lễ dọc sông mà đúng dưới thì còn là cái mấy ní trần vậy rồi đến dọc sông đi qua là cái nào đến chiên lễ mà làm tan sai thế tan đi thâu rồi tan là cái problem ở đây này sạch thế okay nó ngóng thế một tập tập jadi sudah baik hindi ya mà lại khang cái là ngày cô cái được thìn tôi nó xí bô ngày cô cái nó cái phăng nó xí na cái bác cái pi nó hay ba ở đâu cái pi cái chỗ nào cái thấy đấy cái ngày cô ngày ai đi mà tiếng quả cái tàu này mà khăng đấy mới ra đấy rất cái ngày cái mà khăng đấy này có đâu cần là toàn này cái thấy cái ngoài cái ok cái một cái sản yang wa na ko hindi di ba em to trên tàu đây ko bây giờ nhưng mà cái phàm cái sát đi sát wa thấy chưa cái jaga ta là thiên đây no cái jaga ta phụ đây này ba na không ai có bên interview ai cái mà tiêm vàng cái tàu này na ko xe trả thọ bị cái tàu này xe ơi à xe ya đi sẽ khăng đập bôi tuôn có khăn là nó phù vào tại mình vui sướng cái cả tàu đằng em môi chụp kỳ với lạc với cây hai tờ ăn cái sai em đi sao được bổ sung ngoài tầm nữa không đó sơ su ăn quá là in bầu cái này vàng khá tí ghét sử dụng quá thì sao tàn chấp bằng tên इधर आ जाओ सीधा उधर लो है बा अरे ya deh masih aku mau ngồi thuốc có được rồi cái quả aduh masih paisa na lang talaga at bây giờ rồi đấy
ꯃꯣꯏꯁꯦ ꯑꯉꯛꯄ ꯑꯣꯏꯔꯦ ꯑꯣ ꯕꯕꯥ ꯇꯥꯕ꯭ꯔꯣ ꯀꯥꯏ ꯇꯥꯅ ꯄꯨꯗꯣꯏꯅꯣ ꯀꯥꯏ ꯇꯥꯅ ꯄꯨꯗꯣꯏꯅꯣꯕ ꯁꯦ ꯑꯩꯅ ꯑꯉꯝꯕ ꯄꯤꯕꯅꯤ ꯁꯦ ꯆꯥ ꯊꯛꯑꯣ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯦꯕ ꯆꯥ ꯊꯛꯑꯣꯕ ꯀꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯔꯤ ꯃꯤꯡ ꯀꯧꯒꯦꯕ ꯃꯤꯡ नाम श्रीला अच्छा अच्छा थैंक यू ओके ngâm mà tiếng vàng rồi nè là hoa này sinh hoạt đi cô là hoa này sinh hoạt được hindi gising ako singje bye bye ko oi se di si hoy ke ko mo di kaya tàu đỉnh môi chỗ ngắt con muối ai nó mà tiếng từ bàng đến tàu này làm đi ăn tiếc sao thật môi quá nó tàu chưa bao giờ bàng tới nó sinh nó can tới tàu cột tàu phù nó can đấy ôi tao भैया जी भैया कई लमदे पुरकनो सिबो अदो सी नंग सी पुरकगी लुपा क्या फंगे ngako ay na matiyang bidoy na ngako support hon jam sang re yang ba su yang wala ina si dia si moi na si bola pa kya pi ke amada isi ama ke chamri le ri nati ta nang si yang ba si holak pagi ne holak pagi pisa kya moi na mahazo na pi ke hai pa ni ta amada si man si holak pagi ne lupa kya phang doi no ba phang de oh phai ba ai ne war holak pagi mati khina pang ke ko sina sa ta pu se ai mati pang man hai ba pai o ai pang gan war holak pa do adu dagi mati sum pang man hai ba ai ang sai de pi ai ni ba ko mai ju pi ke do ba ni sa thau hai ba ako se sa thau ai na mati pang man hai ba sa thau hai ba yeah moi sẽ ngắt cuồng để chơi còn nàng cái chung anh cái tàu đời nó coi mình về tới kéo đủ tía rồi nè anh sẽ ngắt cuồng nó quý à đâu chỉ đã ra bị giật khai cái mà nó cả chỉ là bagi anh ở ngâm mà tiên khớp bằng như nó xếp thì mình cứ sẽ vào mà tiếp theo lấy nagama sa ito ko mo pa hindi ba ako mga ito ko sino may ama amo kay mo ko di plastic ko so kunja laga anda kg wala ka sa pambuwa mani hindi kaya pamina rin hindi sino nung ay ko si ayang so hindi ba siya may tay siya si po siya yung mga di ba nila yung tumayasi yung mga ike mo iso rin nga nito kaya maso ang mga tiyo kapang biyo urakan da sino nga ike ba oh itaw si ito yoli na ba aduh kaya pagi kemarin tu siapa ngino? Gizi tu ne. Lepas tadi. Gizi tu tadi. Oh, yang pi benar ti ni, nak kira. Yang wari ni. Nah, so, saya gizi tu, saya gizi tu pun lagi ada plastik pun lagi ada. Tadi pang hai, sama hai tu. Itu mai kit. Aduh noi son dong ta se ai angam ba kita piram ge ta bro se tao gi ako đi được ho kita tao gi ko đi đến piram ako ko se ho ho aduh na sak war kan hoi sak chao ko lagi kita piru ge kare aduh na sak chao ko fer
ꯍꯣꯏ 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 ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯣꯏ 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 ꯑꯗꯣ ꯁꯤꯒꯤ ꯏꯌꯥꯝꯕꯁꯤꯒ ꯄꯤꯔꯛꯀꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯦ ꯄꯣꯠ ꯄꯨꯕꯗꯒꯤ ꯑꯃꯨꯛ ꯁꯤꯗ ꯁꯤ ꯏꯌꯥꯝꯕꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯣꯏꯁꯤ ꯁꯤꯒꯤ ꯄꯣꯠ ꯄ꯭ꯂꯥꯁꯇꯤꯛ ꯊꯤꯜꯂꯀꯥꯟꯗ ꯀꯦꯖꯤꯗ ꯆꯥꯝꯃ ꯄꯤꯕꯅꯤ ꯀꯦꯖꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 6-7 ꯍꯥꯏꯌꯦ ꯁꯤꯗꯪ ꯐꯪꯉꯤꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤ ꯏꯌꯥꯝꯕꯒꯤꯁꯨ ꯑꯩ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯉꯝꯒꯦ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯉꯝꯒꯦ ꯇꯧꯕꯅꯤ ꯅꯠꯇꯦꯌꯦ ꯆꯥ ꯊꯣꯛ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕꯩ ꯆꯪꯉꯛꯄꯅꯦ ꯍꯥꯏꯕ ꯁꯤꯗ ꯄꯥꯏꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯁꯤꯗ ꯆꯥ ꯊꯛꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯁꯤ ꯆꯥ ꯊꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯆꯥ ꯊꯛꯑꯣ ꯌꯥꯗ꯭ꯔꯦ ꯏꯌꯥꯝꯕꯗꯤ ꯌꯥꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯃꯥꯜꯂꯦ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯁꯦ ꯂꯨꯄꯥ 100ꯁꯦ ꯍꯥꯞꯄꯝꯃꯒꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗ ꯍꯥꯞꯄꯝꯃꯒꯦ ꯂꯨꯄꯥ 100ꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯊꯝꯕꯤꯔꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯀꯥꯏ ꯍꯟꯗꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩ ꯌꯥꯝꯅꯁꯨ ꯆꯥ ꯊꯛꯅꯕ ꯂꯨꯄꯥ 100ꯁꯨ ꯄꯤꯔꯝꯒꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯋꯥꯖꯕꯁꯦ ꯁꯤꯗ ꯆꯥ ꯊꯛꯄꯤꯌꯨ ꯑꯩꯅ ꯑꯉꯝꯕ ꯄꯥꯡꯕꯅꯦ ꯆꯥ ꯊꯛꯑꯣ ꯍꯥꯏꯕ ꯀꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤꯀꯣ ꯑꯩꯈꯣꯏ ꯑꯃ ꯀꯥꯏ ꯈꯣꯝꯖꯤꯜꯂ ꯖꯒꯥ ꯍꯤꯗꯣꯛꯄ ꯂꯥꯛꯄꯅꯤ